ngasi March ki tang 18 numidang wenamda phongkiba Kangleipak ki pausina headlines oiduna phongli More ki Lokchau area da Assam Rifles na kuki volunteers singi training topom camp thugaibaga loinana khullai kaya phaгаtle manungi oibu warol Manipur Circle News ki maikai dagi myamda paudam jari border town More da ngak senbagi thabak tawriba Assam Rifles na chatharakpa khongjang ki saruk ama oina haukiba March ki tang 13 ki ayuk pung manga taba matamda akaknaba pau ama phangmadagi More ki Lokchau turel maya da operation chathaba matamda kuki militant singi oigani haina thajaba kem khara leirambadagi thuwaiduna manghankhre hairi makhatana Assam Rifles na numit asigi numit yungba pung 12 makhai taba matamda hairiba Lokchau area ki mafam sing aduda question duna thibo hombagi thabak chathaki maduda kuki lal hauba singna nomai kafam haibadi firing range amadi training topam oina sizinaba mafam kaya thengnakhi mafam aduda wana matam kharagi oina leifam chafamna singba semduna leirambasu thengnakhi hairiba mafam adu Assam Rifles ki kangbuna thuwaiduna manghanki hairi pawasina hairiba mafam adu village volunteers singna makhoi gi kem oina sizinaba mafamni mafam aduda tha kaya gi mamangdagi village volunteers singna training tawduna leirakpani haibasu khangmangamkhi Assam Rifles ki kangbuna mafam aduda leiramba structures sing amadi bunker sing su thugai duna manghan ki hairi mafam adudagi 40 mm gi unserviceable grenade launch ama local made improvised grenade launcher ani pompi mari local bomb taruk una saba nomai kun amadi IED mari recover tobangam ki hairi phagalab khulai sing adu More police station da March 13 da khosin nakibaka loinana police na FIR number 1083 2024 More PS under Section 25 1C Arms Act and 3/4 Explosive Sub Act ki makhada case ama register tawre hairi makhataba pause su Kangleipak ki mera pause na phongbani CM Biren ki official website suspend da thamkhre tha asigi tara turukta Election Commission of India ECI na tara nipan suba Lok Sabha ki election pangthoknaba schedule lauthokibaga loinana khudaktagi sanaba haukiba election gi model code of conduct ki wangmada thabak tawbagi damakta Manipur Chief Minister official website matam kharagi oina suspend tawkhre pawasigi matung inna Chief Minister ki official website www.cm.manipur.gov.in asi model code of conduct thugaibagi damakta Election Commission of India ECI na matam kharagi oina suspend tawkibani hairi masina maram oiraga website asida kanagumbana changba matamda asangba masugi background oiduna the website temporarily suspended in complaint of the model code of conduct for upcoming Lok Sabha election 2024 haiba wahi asi uba phangli hairi makhataba pauda social media da irang thokpa yaba wafm kaya ngang saktuna thagaluba mioi ama police na fare mapung oiba warul taminasi Haujik Manipur da Kanglup ani gi oiba lan ama thoktuna yamna tangdu leita daba Manipur ama oiba ngamdana leiringai serak asida social media da irang thokpa yaba amadi leiba kilosingba amagi ming pallagasu karyam kathai naduna wangang luba mioi ama Imphal police ki team amana phagalaba matungda numit mangani gi police custody da remand lauthakre hairi police na phagalaba mioi asi hairok part 2 dagi moirang them tom sana sahi yangkhaini thoi apok pa leikidraba em tombi yai makawi mioi asina social media da leiba kilosingba magi ming pallaga yamna karim kathai na ba mawongda wahi kaya ngang saktuna video footage adu thagalakhibani video footage asi social media da thagalakpa thengnabadagi mioi asi Imphal police ki team amana cyber crime police ka loinana ngarang phakhi aduga ngarang mak Imphal gi CGM court ta puthoklaba matungda numit mangani police custody da remand lauthakre hairi makhataba pawse su Kangleipak ki mera pawse na phongmani Congress ki mirep oigadoriba athar gi election ga mari leinana mifam pangthoklingai da sakhangdaba singna nomai kapsil lakhre mapung oiba paw pathokchege lakliba April 13 amasung April 13 ta tangkak ani thokna pangthokadoriba 19 suba Lok Sabha mikhal gi outer Manipur parliamentary constituency gi Congress ki mirep oina mikhal thengnagadoriba Alfred Kangam athar gi mikhal ga mari leinana Ukhul district ki manung chanba Tuinem village tangasi nungtil pung amarom taba matamda mifam pangthokningai da NSCN IM ni singnaba singna nomai kapsil lakhre hairi nomai kapsin duna attack thorkhiba asida Ukrul district police amadi BSF ki apunba kangbuna NSCN IM ni singnaba singa khothona khare thadok aduda asu apan amata yaukibadi leite hairi panba yabadi ngarang so kangam athar gi mikhal gamari leinana Ukrul district ki TK Wulen
resort tamyam gi oiba mifam pangthok ningai da sakhang da ba khulai paiba singna nongmai kapsilak padagi thodok amasu thoki ba laikhrabani